Hello guys, mayamna akoigi Gazani gi actress Ziah Khan si hana khangbiramnagani. Gazani da mahak yamna fazaki. Masi khangnatana Amitabh Bachchan galoinena thabak tawminakre. Adu 13 June 2013 dadi news amalaki. Gazani actress Ziah Khan suicide tawdunu leiramni haidana. Mayamna hainabada numitu magi mamaga magi sister ga nungdangduda khak unabani adubu halakpa matamdadi Ziah du thawriyanduna leiramkibani na hairi. Adusu maram leitanadi kamaina thawriyaruni. Industry da wahang kaya mahang naki. KSC da acho-choba celebrity kaya machin naki. Masida Aditya Pancholi Mahesh Bhatt fao da suspect oina thamkibani. Hariba KSC da PM Narendra Modi fao da contact tawki. Hariba thawdoksigi matang da celebrity amasu Ziah gi mamada kihankibani. Karigumba tumina leitrabadi nangsu injection kapag hatkani. Haidana ki halakkin hairi. KSC marigi matang da oigadoini ko. Kamaina thokibano masita singna suicide tawbra natragana murder habdu ngasagi video si khanginase adumna yam thuna video si like tawbiramu channel si bu subscribe to sanbiramu aduga Asengba du karino habdu hojik matam thindedana ayam puna khangminarase Nasifa Khan mayam na Ziah Khan haidana khangnariba actress si 20 February 1988 ta New York ta pokibani magi mapa Ali Rizvi Khan si achauba American businessman amani magi mamana Ravya Amin Khan ne mahakna Hindi film actress ama oirami magi mapana makhoi family bu hundok amba matamaduda mahakti chahi ani khakta subada ngairibani interview amada Ziah na sauning na su haiki pikliba macha ama bu hundok amaga chatkiba ngamba nupa dudi lambi mayai da pullaga thamgadabani haidana makhoi family da magi sister Kavita Khan amadi Karisma Khan sule mapana chatkrab matung da makhoi imung yam thin awaba nangki Ziah London da chawrakibani mahak London school da akoigi Edexcel O level amadi A level haidana subject manga da grade A fangduna complete tokre Ziah angang waringai da dance tawba amadi music yamna pamjai mahak opera singer ama oina suleiramki mahak Delhi Starsburg Theatre and Film Institute of US ta acting course tamkibani adubu nongmadi magi punsida ahongba malaki mahak na Rangila film si ukibani 1995 ta yenki film si Ram Gopal Varna director kibani madu yengubadagi mahak si inspire oiba khakta natana adumna mahak su tawba ngamni haidan tholakibani Mumbai da laktuna mahak thabak su thiki adumna chahi 13 surakpa matamda Mahesh Bhatt ka thengnakhibani Mahesh na mangonda tumsa nahi dekha offer tawkibani 2004 da adubu problem haiba taragadi matamdu da mahakti chahi 13 khaktamak subata ngairi aduga adugum laba film da romance tawbasi yengbada nungaitaba oirakani haidana Dia Mizra wena kumkibani aduna mahak David oina Amitabh Bachchan galoinena Nisab da movie da uva funky hariba movie si release torom daida magi mamingdu Nasifa dagi Ziah Khan haidana on kibani ming se su Angelina Jolie gi movie Ziah dagi inspire oirga thon kibani adumna mahak Bollywood ta changki loinena controversies shoot leirakki magi performance ta su yamna thagat naki loinena mahak Filmfare Best Debut Award ta su nominate tawbada yawe adubu shahiduna Om Shanti Om gidamakta Dibikana award loki madugi matung tarakpada magi career bu chingkhat pikhiba movie ama laki 2008 ki movie asina mayamna trauma ama ohelaki ngasi phawda kawba ngamlaroi da Amir Khan gi Gazini film ni masida Ziah na student ama saki magi role kayamuk yamna maru oi habasu aikoina okre loinena mahakna yam phajana su play tawki matamduda yamna yangningkiba movie ama su oiki 2010 da amuk Shahid Kapoor galoinena chance pe dance ki shooting su tawkibani adubu marakta movie gi director na mabu lokthokibani director na habada mahak Shahid ka close oiba henzel e haiki adumna ko na film dugi damakta Zenelia Di Souza bu cast tawki adubu Ziah na habadadi director dugi behavior du hainarakta bana maram oiraga yana dabadagi lokthorakibani haiki mathangda amuk Houseful series ki maduda Akshay galoinena akogi Ritesh Deshmukh Lara Datta Ziah Khan su yauki I don't know what to do hariba isaidudi mayamna hena khangbiram lagani haidana khalle hariba movie sida mahaki phajabana mayamna ngauna kibani fajana review fangki de movie du adubu Ziah acting dudi mayamna fajana tawedana hainaki loinana highest grossing movie su oikibani mahakna Ranbir Kapoor ga kumgadaba aapki saya su sign tawki adubu film si loisan mangam kidi yam phajana pumna makcha thaki adubu 3rd June 2013 dadi mahak malem sida laitre haiba pautaraki
नुमितुगी ओइना मागी सिस्टर ना हाइबदा जिया खान की प्लान सी महाक मयम द फम दुना गेम ऑफ थ्रोन येंगदुना अहिंगा तुमदबी येंगबगी प्लान तोरमी मरमदी मागी सिस्टर कविता इंडिया दा लेन हेक तौबगा ओक नबा सरप्राइज तौनबनी हाइरी मतमदुदा मागी ममादी जियाबु मागी अपार्टमेंट थमनमगा डिनर तौब थोकी पुंग मपन मखाय मुक ताबा मतमदा जियाबु चेक तौब ओइना वारी सानरमे अदुगा पुंग 12 ताबा मतमदा मयुमदा हलकी ममादु हलकी हलकप मतमददी मागी मचानुपी जिया ngaksamye tuna yalaga leirama thengnaki magi makhongdu saaduna leirame mamana support tawduna thangdarakpa matamdadi yamna thengkhirame magi machesu airport tagi thoklakpa notification ama laki sorry for your sister haidana matamaduda machesu tafung khangkiri hek mathangi nimita media gi miyo kaya amasu apartment mapanduda tinki forensic team nasu research kanna chathakirame ado police nasu case si suicide case ni haidana hairamki rumors kaya amasu tholaki mahak depression nare natragna magi boyfriend na thado ambagi oramgani haidana ado magi imung nadi mahak adumna tawgani habadudi sungta thajaba ngamkidi magi imung na haibada forensic research tu yengba matamdadi madu suicide nati madani habata in hairami ado fawda police na karinta tawkidi mama na makhoi yumdagi paisa amadi sanalupa mangki habasu haidi maraksida ming amaga su tholaki madudi magi bf suras pancholi mayam sungnak Aditya Pancholi gi machanupa Saros Pancholi gi matangda Ziah gi mamana puthorki Ziah gi mache kavita gi birthday gi damakta sanalupa lainaba Pancholi da paisa kharasu sinakhidana hai adabu sanadu su sarakhidi loinena paisa du su Ziah da halakhidi Ziah magi apartment ki biometric lock fawba Suresh ta khanghan ki masina takbadi Suresh na irai laina yumdu da changduna Ziah bu halaga amuk tholaktuna chen khiba yai haibani masigi matangda hangma matamda Suresh na haibada makhoi ani gi marakta akhoi gi khanabadi aduma khanai adubu khanai haidana nuksina daba sunati mahak depression su lei hai mahak na Ziah gi mama da su Ziah gi maramda hai hai adubu mama na su madugi matangda action amta lokhalamdi asumna Ziah gi hakchang phumki adubu kona matam khara leiraga Ziah gi ka dudagi letters khara amuk phangbagi pause amuk chongthorakhi bani haitare Police na 2013 da Ziah gi room dagi letter khara fanglami madu hana mamang da di thengnakhidi adubu Suresh na kamaina mangonda physically abused tawki mentally harassed tawki kamaina tawi habagi mami do uba fangi asumna so hene Ziah Khan Suresh ki maramna pregnant oi haidana adubu abortion tawhanba su taki hairiba hiram sigi maramna Suresh pu police na 10 June 2013 da section 306 ki makhada custody da thamkibani 1st July 2013 the High Court na bail fanganki 1st October 2013 da Ziah gi mama na Bombay High Court ta appeal tawki masi mother case ni suicide na ti haidan haiki High Court na magi wadu ta duna 2nd July 2014 da case CBI da sinakibani donena CBI na Suresh ki mayokta case suicide na ti haidan thamki masi haiki bataragadi magi mama Rabia Khan tumina laithokte makhata na British forensic expert Jason Payne James pu hire tawkibani mahak nasu research tawraba matungda Ziah du suicide tawkibanati mother ni haidana hairakhibani adumna haibadagi case to SIT da sinabiyu haidana thamki adubu case to investigation hana tawraga laikhraba maramna court na yaramde September 2017 da Raviana PM Narendra Modi da su letter ama iki kamaina CBI na makhoi mathaudu pangthokidi fajana mangda uraga leiraba evidence fawda usanadana leiki habda utki adubu pawdu PM fawba yoba ngamkhidaba mali aduna kona atopa angle amaga amuk thoklaki madudagi amuka hena angakpa habda ohenkibani warise 14 June 2020 gini matamsida amuk SSR gi Sushant Singh Rajput ki suicide torum le haba pausi mayamda tahanduna mayamna angakpa nungaitaba madu ohenki masidasu Bollywood ki achauba misak adum chenakibani hariba kesidagi amuk kadumdagi no khangdaba Ziah na chahi 13 khaktamang ngairingai gi Mahesh Bhatt kapun bagi video ama tholakibani maduna kesi amuk onthoraki video duda Mahesh Bhatt na Ziah gi makhutto paiduna leiba ui aduga Ziah di uncomfortable feel tawba ui maduda Mahesh na makhoi friend oina chamna punbani hai adubu Ziah gi saitana ba haibabu Ziah di mafam sida leite masida chingnaba amadi poknaki Rabia Khan na haibada su Ziah gi funeral numita Mahesh Bhatt su lakhi aduga mangonda karigumba nang tuminna laitrabadi nangsu injection kapag hatkani haida asum hairami masida adum mahakna oiramgadra haiba khanba yare
ꯃꯁꯤ ꯇꯥꯕꯗ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯀꯦꯁ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯌꯥꯔꯕꯅꯤ ꯀꯣꯟꯅ ꯀꯦꯁꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ CBIꯗ ꯁꯤꯟꯅꯈꯤ ꯑꯗꯨꯒ 2022ꯗ ꯀꯦꯁꯁꯤ ꯗꯤꯁꯃꯤꯁ ꯇꯧꯈꯤ 2023ꯗ ꯁꯨꯔꯖꯄꯨ ꯀꯧꯈꯠꯈꯤ ꯁꯨꯔꯖꯅ ꯖꯤꯌꯥꯁꯦ ꯍꯥꯟꯅꯗꯒꯤ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯌꯥꯔꯛ ꯁꯨꯁꯥꯏꯗ ꯇꯧꯅꯕꯁꯨ ꯍꯣꯠꯅꯈꯤ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯍꯥꯏꯈꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯔꯕꯤꯌꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯕꯅꯤ ꯍꯥꯏꯕ ꯄ꯭ꯔꯨꯐ ꯄꯤꯅꯕ ꯀꯌꯥꯗꯨ ꯃꯥꯏꯊꯤꯔꯛꯈꯤꯕꯅꯤ ꯃꯃꯥ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯅꯤ ꯂꯝꯂꯥꯟꯕ ꯑꯃꯗꯒꯤ ꯃꯃꯥꯅ ꯍꯦꯟꯅ ꯃꯆꯥꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯀꯦꯁꯁꯤ ꯖꯁꯇꯤꯁ ꯐꯪꯗꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ ꯃꯁꯤꯅꯤ ꯉꯁꯤ ꯖꯤꯌꯥ ꯈꯥꯟꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯐꯦꯛꯠꯁ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ